Akashwani Imphal Ningthoukhongjam Suni na pau pazari ahanbada maroiba pau Manipur na ngasi khongjom numita 1974 gi khongjom landa maraibaki damak thawai katkraba athaubasingi mafamda ikai khumnaba uli Mukhyamantri Ningthoukhongjam Biren Singh na hairi rajya sida leiriba ikoi pumnamangna jat dharmagi khenaba thamdana khongjom langi athaubasinga taklamba lambi edu ingadabani Manipur da COVID-19 positive oiba masing leptana hengalakpadagi active case samga 13 shure laisada sida mi sahum marfumathoi sikre Pradhan Mantri Narendra Modi na sababati oiduna ngasi COVID-19 gi phibam khanagadauri amasung World Youth Boxing Championship ta Manipur gi ani yauna Bharat ki nupi macha tare na sanagi medal phangle Lebaga sida COVID-19 gi laichat amungana sandoragliba asigi yenglaga section ba watpagi thawong sing tokpinaba haijari tangai phadaba sexual thawrang sik ngangna chatpaga loinana sahi nifuma gi mathakta leiba miyoi khudingmak sungsoi shoidana vaccine ka thokpiu yumdagi hek chathokpada face mask upiu mi amaga gi marakta foot taruk lapna leibiu mai mit amadi khutsa toina hamdoktuna tarutana na thambiu hauzik mapungoiba pau Manipur na ngasi khongjom numita 1974 gi khongjom landa maraibaki damak thawai katkhadaba asobasingi mafamda ikai khumnabu uli Rajya Sarkar ni sindura Thawbal jila gi khongjom khebasingda pangthokpa thawramda Mukhyamantri Ningthoukhongjam Biren Singh na luchingduna khongjom lan ningsing khubamda miyamna leishu katki mafamaduda last post khongduna athobasingi mafamda ikai khumnabu utki Mukhyamantri na khebasing khongda leiba pauna brajabasi gi murti da su lei katki Maduda atai saknairaba miyoi kaya su saruk yaki tungda Mukhyamantri amasung atai saknairaba miyoi singna khongjom turel da tarpan katlaba matungda Mukhyamantri na hai kumsidi thawramasi chamna pangthokle adubu masina maraibaki damak thawai katkraba athaubusinga adugi kathokpadu kauthokpadi nate mangna hai rajya sida leiriba ikoi pumnamangna zat dharmagi khenaba thamdana athaubusinga sina taklamba lambi edu ingadabani Aikoida laiba nusiba ijati nusiba leminariba koi jati punamak amatwaina ingatingna leminanaba roga maraiba kidamta kathokpa ngamagi wakhalondu ikoi pai pura salamba ningamba lambi du dei koi punna saminasi amatwaina hingminasi amatwaina laiba kidamakta leminasi habu wakhunjai mayame thumjani Khebasingda khongjom numit thawramgi pau khomliba aikoi gi paumina hai COVID-19 gi sana kanglon sing mipum khudingmak ngakhanaba honabada security gi miyosing awaba mo oiki kumsidi khongjom numit thawramasi COVID appropriate behavior ngangna pangthoki ngasigi thawramaduda gun salute amadi sankritana jingba pangthoktre Manipur Thangta Cultural Association khongmannasu masigi sanglenda numit asi ningsingduna athaubusingi mafamda haikat lekat tamki Sanalebak Manipur Haksang Sajel Thangta Sindam Sanglen Nambol nasu masigi sanglenda athaubusingi mafamda haikat lekat tamki Numidasida Rajapal Dr. Nazma Heptula Amadi Mukhyamantri Ningthoukhongjam Biren Singh yauna luchingba kayana miyamda yaipa paujel piri mahaki paujelda Rajapal na hai numit asida miyamna kanglup dharma zat ki kenaba thamdana amata oina lebak asigi ning tamba amadi apunbagi saktam ngaknaba wasak longminarasi hainasu Rajapal na mahaki paujelda hairi Mukhyamantri na hai mama lebak ki ning tamba kanabagi damak Maithiragani khangna yamlaba British lanmi singbu langte nakiba amasung thawna phana thawai katkiba aduna haurakliba mirolda anoba thawna haplagani Manipur Vidhan Sabha gi Adhaksha Y Khemchan Singh na hai aikoi gi thawna pharaba ipa ipu sing adugi thoidok hendokpa kathokpugi thawong adubu aikoina ningsingpham thoi Works Mantri TH Biswajit Singh amasung Lauchingu Mantri Oinam Lukhoi Singh nasu khongjom numit thawranga mari lenyana yaipa paujel pirakli Churachandpur jila gi Sungpong Bazar manakta leiba Tuibong Bazar da ngasi nongalamdaida hotel ani amasung dukan ahum yawba building ani maina tumna chakre aikoi gi Churachandpur paumina yumbu amagi warol paladuna hai mai chakpa dugi chapchaba maram khangba ngamdri adubu electric short circuit tagi oiramba yai hairi thogdoga du lupa lakh kaya marum gi mal chang mangkhre haina panari nongalamdai pungama makhaya duai da horokiba mayadu Churachandpur amasung moirangdagi firefighter singna mafam adugi miyamga punna honaduna ayuk pung mari makai aduai da muthatpa ngamki Manipur da ngarang COVID-19 gi anoba case marfu taruk thingaki Imphal East gi miyoi ma sikhi Rajya gi COVID-19 command control room na ngarang numidang wairam thadorokpa chirol ma da hai
positive case ki apunba masing lising kuntra sumna nifutare sure haiba matamasida mioi kunmanga naba phaduna discharge tawkibaga loinana naba phakiba migi masing lising kunma panchama yankhai humdoi shure naba pharakpagi changsada marpudra tare dasmik sino anini hauzik active case samga tara humdoi lairi laichet asina siba migi masing chahum marphuma thoi shure Sayasigi January 13 tagi haukiba COVID-19 vaccine kaptokpagi thabak khumang yangna changsili ngarang phawbada mioi lakh ama lising kunma thoi chatruk marpudra manga ahanba dose ki tika kapki aduga mioi lising humphuma thoi chatruk tarama thoina anisuba dose ki tika kapki tabiriba pawasi Akashwani Imphal dagini COVID-19 gi hauzik oiragliba phiba masigi matangda Pradhan Mantri Narendra Modi na sababati oiduna awangba thaki mifamama ngasi pangthokani masina maram oiduna Pradhan Mantri gi Nongchu Bengal Khongjat yaithokre ayukta Pradhan Mantri na official single COVID-19 gi hauzik oiriba phibam gi matangda khanaki Pradhan Mantri na COVID-19 na ka hena sokalaba rajya singi Mukhya Mantri singasu wari sanagani nungtilda Pradhan Mantri na video conferencing gi khutangda leibaga sida leiba medical oxygen sungba singa mifam pangthokani maragasida medical oxygen puthok puchun tawba gari sing ayet apan pibidanaba rajya masung union territory singda kendra na pawtak pikre Kendra gi Home Secretary amasung National Executive Committee gi Chairman Ajay Kumar Vallana Mantraloy sing gi Secretary sing Chief Secretary amasung Administrator sing da hiramasigi matangda sithi ikhare sirol aduna hai gari sing asi sathogasin tawbada ayet apan pidana ba honagadani Laibagasta hauzik phawbada myoi koti 13 lakh yankai humdo hena COVID-19 gi vaccine kapkhre masigi manungda healthcare worker lakh Marbudrani to hena ahanba dose ki amasung anisuba dose da healthcare worker lakh yankai mapan tika kapkhre masigi manungda frontline worker koti ama lakh 13 ta ahanba dose ki amasung lakh humfu henbana anisuba dose ki vaccine kapkhre Kendra gi Haksil Mantraloy na hai ngarang khakda myoi lakh 13 hena tika kapkhi masigi manungda lakh 19 henbana ahanba dose ki aduga lakh 13 henbana anisuba dose ki tika kapkhi Poland gi kids ta chathariba AIBA Youth Men's and Women's World Boxing Championship ta Bharat ki boxer tarena sanagi takman phangle nupi boxer kilogram nifu nipangi kanglupta gitiga kilogram yankhai mathoida Naurem Baby Rosie Sana Chanu kilogram yankhai taret kida Punam kilogram humpu gida Vinka kilogram humpu mapan gida Arundhati Chaudhary kilogram humbudra manga gida Ti sana macha chanu masung kilogram marfu mathoi kanglupta Alfia Pathana sanagi takman lauki Naurem Baby Rosie Sana European Junior Champion Russia gi Valeria Nikobabu masung Asian Youth Champion sana machana Kazakhstan gi Denadinebu thoiki Pradhan Mantri Narendra Modi gi thagi oina sandokpa radio program Man Ki Baat tha si kunmanga ayuk pung 13 da sandokani Thauramasi Akashwani Imphal nasu Kangla amasung Sangai channel animakta sandokduna tangani Pradhan Mantri na wangang ba hek loibaga madugi Manipuri wahantok sandokani masi numit asimaki numidang pung 9 dasu amughana sandokani Akashwani Churachandpur LRS tasu sandokani dialect singdana mathangi numita sandokani Loishilakpada COVID-19 dagi ngakthoknaba face mask uppa futaruk lamnana leiba khutsa amadi maimit tarutana na thamba haiba achamba thawong ahumasi ngangna chatpinaba amughana ningsingjari aroibada maroiba pau Manipur na ngasi Khongjom numita 1940 gi Khongjom landa maraiba kidamak thawai katkharba asawbo singi mafamda ikai khumnaba uli Mukhya Mantri Nongthombam Biren Singh na hairi rajya chida leiriba ikoi pumnamakna Zat dharma gi khenaba thamdana Khongjom lan gi athawba singna taklamba lambi du ingadabani Manipur da COVID-19 positive oiba masing leptan hengalakpadagi active case samnga 13 shure laicheda sida mi chahum marfumatoi sikhre Pradhan Mantri Narendra Modi na sababati oiduna ngasi COVID-19 gi phibam khanagadauri amasung World Youth Boxing Championship ta Manipur gi ani yauna Bharat ki nupi macha tarena sanagi medal phangle pauloi jare